sound problem di yimbiyo okay ma'am tabiro bam habiro sound do ai je first time ahan ma yu na to go live streaming je yam kai na experience to laitri ngonda okay ma'am ahamadu khurm jari ko the mayamgi aina gasi tawjaje ke shunte mayam na sum question jam hangbire ko adu ai ketang sum explain to gise ke mayam dum haibiro kai keno adi koi sum animation semigi matang do ko mayam na dum kai tare dum koi dum haibini bige dum haibiro ai su yaringe mayam na pam do ai dum ai tawna ba dum hona jage dum haibiro yan okay wari budi ai hoi thuna dum thana bo hona jage ko adu sumaina kurim jari aina sumaina ai hajini mafang leiba ko kogi animation se koi mi ani khakna semai tare ko exam ka koi rojes to ai isin pa ne ko maga ai katang semjaba aduda kano singam da hai tare mayam gi kogi kano se mayam na pamiri timing frame adi mayam na pamiri ai khangji ko dum limit 2 to 3 days kana ganda 2 to 3 days kana ganda video se dum sum pamiri ngune ba ado senai ga de akoi kano gi isagi side gi su yam kanna di hona jab ne ado upai leite hadi animation je matam khana logu ko ado koi kana to ge yari fawudi dum atubi da yari fawudi akoi gi leijab resources na ga ko kanna koi dum hona jage ando ganda hoi mayam na pamir se animation video sing je thuna thuna hapirak budune ko ai dum yarenge koi ju kanna adum hona jage PUBG di ai mayam sobiya de PUBG de ai haiju de sana ko anyway thank you for that PUBG di ai sena ga de PUBG sana bu ai khang de ai hai de ai dare ko adum ni waro bire no jasok salam ai kan ne ai nambol legi ne isa de ko ado hoji ai se chuchan bu de lei hoji se nahan mayam na yingbire videos mayam se koi chuchanpur dagi thagalak pantane sabade yum nambol dagi oi ba ko sik tum thabak ke sum lai bhai tare se da okay ai sa yum ban se ai kano ai chanapi ma lai ngang ko sahi ani shule a game se smai to bane game se ai tasen haje ki ko mayam game se di haibir anwai di ai sena game thana bai haje di ko ai ai ayam matam se creating adi video create to buda dum sinal le ko dum sahi ya me mit so dum swe computer ma dum phamma ga le bai tare ko sena so yam ba ko ya to ba maya ko entertaining oi ba kai no si ka hana yaw ba ngam jodre hoi video se kanane adum athubi da adum khoi tum ai dum semna hona jara ke ado khogi Rojesh ai sinapa Rojesh ka su khoni taro su bne hoji Rojesh ka ai di hoji pun di lai minadre mana yuren bam da lai bane yuren bam da lai bane ado hoji kina ai na su jam bu da lai hoji se ado khoni gi dis de khoni sak un da bu su koire almost tha ni hunga marak ta ga yawe tha mai nga un da bu yawe sak se do ꯌꯥꯝꯕ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯗꯨꯝ ꯅꯦꯠꯇ ꯊꯥꯅꯔꯒꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯨꯖꯕꯅꯦꯕꯀꯣ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯡꯁꯦ ꯑꯌꯥꯝꯕ ꯒꯦꯝꯗ ꯑꯣꯏꯅ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯃꯥꯜꯂꯦꯀꯣ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯅꯍꯥ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯒꯦꯝ ꯁꯥꯟꯅꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯁꯥꯟꯅꯕꯤꯌꯨꯀꯣ ꯍꯣꯏ ꯀꯩꯅꯣꯅꯤ ꯑꯗꯨꯝ ꯃꯊꯪ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯨ ꯁꯦꯝꯅꯕ ꯍꯣꯠꯅꯖꯒꯦ ꯌꯥꯔꯒꯗꯤ ꯉꯁꯤꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯇ꯭ꯔꯥꯏ ꯇꯧꯖꯕꯅꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯀꯩꯅꯣꯗꯨꯗꯤ ꯀꯩꯅꯣꯗꯨꯗꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕ ꯂꯣꯏꯗꯤ ꯂꯣꯏꯒꯗꯣꯔꯦꯀꯣ ꯍꯧꯖꯤꯛ ꯁꯥꯎꯟ ꯗꯕꯤꯡ ꯀꯟꯅ ꯇꯧꯔꯤ ꯁꯥꯎꯟ ꯗꯕꯤꯡ ꯇꯧꯔꯀꯥꯟꯗ ꯉꯁꯤ ꯌꯥꯔꯗꯤ ꯑꯩ ꯉꯁꯤ ꯑꯗꯨꯝ ꯈꯔ ꯊꯦꯡꯉꯁꯨ ꯍꯦꯟꯅ ꯄꯨꯡ 10 ꯑꯗꯥꯏ 11ꯁꯦ ꯃꯌꯥꯝꯗꯤ ꯇꯨꯝꯅꯔꯝꯃꯅꯤ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯕ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯑꯃꯔꯣ ꯀꯩꯅꯣꯅꯦ ꯅꯝꯕꯣꯜꯗ ꯂꯥꯛꯄꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯍꯟꯗꯛ ꯂꯣꯛꯗꯥꯎꯟ ꯇꯧꯁꯟꯕꯁꯤꯗꯀꯣ
ꯑꯩꯁꯦ ꯂꯥꯛꯇꯤ ꯂꯥꯛꯅꯤꯡꯉꯦ ꯌꯨꯝꯗꯗꯤ ꯂꯥꯛꯅꯤꯡꯕꯅꯦ ꯌꯨꯝꯗ ꯂꯥꯛꯅꯤꯡꯉꯦ ꯑꯗꯣ ꯀꯩꯅꯣꯒꯤ ꯂꯣꯛꯗꯥꯎꯟ ꯂꯩꯁꯟꯕꯁꯤꯗ ꯈꯤꯇꯪ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯦ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯋꯥꯠꯂꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯧꯖꯤꯛꯁꯦ ꯂꯣꯛꯗꯥꯎꯟ ꯀꯔꯐ꯭ꯌꯨ ꯀꯟꯅ ꯀꯜꯂꯦ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯣ ꯍꯦꯛ ꯍꯥꯡꯕꯒ ꯑꯩ ꯑꯗꯨꯝ ꯂꯥꯛꯆꯔꯦ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯂꯥꯛꯅꯕ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯍꯣꯏ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯐꯣꯛꯇꯦꯜꯕꯨꯗꯤ ꯍꯣꯏ ꯑꯍꯥꯟꯕꯒꯤ ꯀꯩꯅꯣꯅꯦ ꯐꯣꯛꯇꯦꯜꯁꯦ ꯑꯍꯥꯟꯕꯗꯕꯨꯗꯤ ꯑꯩꯅ ꯄꯨꯄꯨꯁ ꯐꯣꯛꯇꯦꯜꯁꯦ 2017ꯗ ꯍꯧꯕ ꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯇꯦꯜꯁꯤꯗ ꯑꯌꯥꯝꯕ ꯑꯗꯨꯝ ꯐꯣꯀꯁ ꯇꯧꯖꯔꯛꯄꯅꯦ ꯑꯗꯣ ꯐꯣꯛ ꯇꯦꯜꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯇꯦꯜ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯗꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯍꯥꯏꯕꯁꯤ ꯊꯑꯣꯏꯅ ꯑꯏꯕ ꯑꯩꯈꯣꯏ ꯗꯣꯀꯨꯃꯦꯟꯁꯦ ꯏꯔꯀꯥꯟꯗ ꯁꯤꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯦꯠꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯋꯥꯔꯤꯗ ꯂꯝꯗꯝ ꯑꯃꯗ ꯂꯩꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯀꯦ ꯁꯕꯁꯀ꯭राꯏꯕꯔ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯗꯦꯠ 2 ꯂꯥꯛꯁꯇꯤ ꯌꯧꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯧꯍꯟꯕꯤꯌꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯣꯛꯇꯦꯜꯁꯦ ꯖꯒꯥ ꯑꯃꯒ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯈꯦꯠꯅꯔꯛꯄ ꯌꯥꯎꯋꯦꯀꯣ ꯁꯝꯇꯥꯏꯝ ꯑꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯀꯟꯇ꯭ꯔꯥꯗꯤꯛꯁꯟ ꯂꯥꯛꯄ ꯑꯗꯒꯤ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯅ ꯆꯨꯝꯃꯤ ꯅꯣꯏ ꯋꯥꯔꯤꯁꯤꯅ ꯂꯥꯜꯂꯦ ꯀꯩ ꯍꯥꯏꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯀꯣ ꯀꯃꯦꯟ ꯁꯥꯊꯤꯕ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯊꯥꯔꯛꯑꯦ ꯑꯩꯈꯣꯏꯗꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯕꯅꯤꯅ ꯑꯗꯨ ꯃꯌꯥꯝꯗꯣ ꯈꯤꯇꯪ ꯅꯥꯊꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯉꯝꯕ ꯂꯦꯚꯦꯜꯗ ꯑꯗꯨꯝ ꯁꯦꯝꯖꯕꯅꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯐꯨꯡꯒꯥ ꯋꯥꯔꯤ ꯈꯛꯇ ꯁꯨꯝ ꯇꯧꯔꯒꯁꯨ ꯌꯥꯗꯕ ꯍꯥꯏꯗꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯈꯛꯇ ꯅꯠꯇꯕ ꯑꯇꯣꯞꯄ ꯈꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯤꯛꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯌꯥꯟꯁꯤꯟꯅꯕ ꯁꯦꯝꯕ ꯁꯥꯕ ꯋꯥꯔꯤꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯕꯅꯦ ꯐꯤꯛꯁꯟꯁꯦ ꯑꯗꯨ ꯈꯔꯁꯨ ꯑꯗꯨꯝ ꯍꯥꯞꯀꯦꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯕꯅꯦ ꯑꯗꯨꯅꯅꯦ ꯃꯔꯝ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯃꯟ ꯈꯨꯝꯕꯒꯤꯁꯦ ꯁꯤꯖꯟ 2ꯁꯤꯃ ꯄꯨꯔꯥ ꯐꯤꯛꯁꯟꯅꯦꯕꯀꯣ ꯐꯨꯡꯒꯥ ꯋꯥꯔꯤꯁꯨ ꯅꯠꯇ꯭ꯔꯦ ꯀꯅꯥꯒꯨꯝꯕꯅꯁꯨ ꯍꯥꯏꯕꯤꯔꯦꯀꯣ ꯐꯨꯡꯒꯥ ꯋꯥꯔꯤꯗ ꯃꯃꯥꯡꯉꯩꯒꯤ ꯋꯥꯔꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯕ ꯀꯥꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯥꯟꯅꯗꯦ ꯈꯣꯠꯅꯗꯦ ꯀꯩ ꯍꯥꯏꯕ ꯌꯥꯎꯋꯦꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯨꯝꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯗꯤ ꯁꯤꯖꯟ 2ꯁꯤꯃ ꯄꯨꯔꯥ ꯐꯤꯛꯁꯟꯅꯦ ꯑꯗꯨꯒ ꯁꯤꯖꯟ 1 ꯑꯍꯥꯟꯕꯩꯗꯨꯗꯤ ꯍꯣꯏ ꯃꯃꯥꯡꯉꯩꯗ ꯑꯍꯜ ꯂꯃꯟꯅ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤꯗꯨꯗ ꯁꯦꯝꯖꯕꯅꯦꯀꯣ ꯑꯗꯨꯒ ꯁꯤꯖꯟ 2ꯁꯤꯅ ꯄꯨꯔꯥ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯐꯤꯛꯁꯟ ꯑꯣꯏꯅ ꯇꯧꯖꯕꯅꯦꯕꯀꯣ ꯑꯣꯀꯦ ꯀꯩꯅꯣꯅꯦ ꯕ꯭ꯔꯣ ꯀꯩꯅꯣꯅꯦ ꯋꯥꯏ ꯄꯤ ꯆꯦꯅꯦꯜ ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯖꯕꯅꯦ ꯑꯌꯥꯝꯕꯗꯤ ꯁ꯭ꯇꯣꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯐꯣꯛꯇꯦꯜ ꯐꯨꯡꯒꯥ ꯋꯥꯔꯤꯗ ꯑꯣꯏꯅ ꯕꯦꯁ ꯇꯧꯋꯤꯀꯣ ꯑꯗꯣ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯐꯤꯛꯁꯟ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯝꯖꯤꯟ ꯁꯥꯝꯖꯤꯟꯕ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯞꯆꯕꯅꯦꯕꯀꯣ ꯑꯣꯀꯦ ꯍꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯂꯦꯞꯇꯅ ꯌꯦꯡꯕꯤꯌꯦꯅ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯇꯥꯍꯔ ꯀꯣ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯐꯣꯔ ꯗꯦꯠ ꯑꯗꯨꯝ ꯌꯦꯡꯁꯨ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯄꯨꯄꯨꯁ ꯐꯣꯛꯇꯦꯜꯅ ꯆꯍꯤ ꯑꯣꯜꯃꯣꯁ ꯆꯍꯤ 3.5 ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤ ꯉꯁꯤ ꯂꯦꯞꯇꯅ ꯄꯨꯊꯣꯛꯆꯔꯤꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯨꯅꯅꯤ ꯃꯌꯥꯝꯅ ꯍꯦꯛ ꯅꯨꯡꯁꯤꯕꯤꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯑꯝꯇ ꯀꯥꯟꯅꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦꯀꯣ ꯑꯣꯀꯦ ꯁꯤꯜꯖꯦꯛ ꯒꯦꯃꯤꯡꯒꯤ ꯕ꯭ꯔꯣꯅ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯁꯅꯥꯊꯣꯏ ꯑꯩ ꯃꯗꯨꯝꯗꯤ ꯎꯖꯗ꯭ꯔꯤꯀꯣ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ ꯀꯣ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯁꯥꯍꯤꯜ ꯊꯦꯡꯛ ꯌꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯩ ꯂꯣꯛꯗꯥꯎꯟ ꯌꯥꯎꯔꯤꯕꯣ ꯍꯧꯖꯤꯛ ꯑꯩꯁꯨ ꯂꯣꯛꯗꯥꯎꯟ ꯌꯥꯎꯔꯤꯌꯦ ꯍꯣꯏ ꯑꯩ ꯃꯈꯥ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯇꯞꯅ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦꯀꯣ ꯑꯣꯀꯦ ꯑꯍꯜꯒꯤ ꯚꯣꯀꯦꯜꯗ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯃꯥꯡꯉꯩ ꯍꯥꯏꯗꯤ ꯌꯥꯝ ꯀꯨꯏꯕ ꯅꯠꯇꯦ ꯆꯍꯤ 2-3 ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯅꯧꯐꯗꯦꯒꯤ ꯇꯥꯔꯪꯒꯦꯂꯥꯜ ꯍꯣꯏ ꯑꯗꯒꯤ ꯗꯥꯗꯨꯁꯦꯕ ꯍꯣꯏꯀꯣ ꯑꯗꯒꯤ ꯃꯣꯏ ꯇꯥꯃꯣ ꯀꯩꯅꯣ ꯍꯣꯏ ꯀꯨꯕꯦꯔ ꯍꯣꯏ ꯑꯩꯈꯣꯏ ꯍꯥꯟꯅ ꯅꯦꯛꯆꯔꯝꯕꯅꯦꯀꯣ ꯑꯗꯣ ꯃꯣꯏꯁꯦ ꯃꯇꯝꯗꯨꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯄꯩꯁꯥꯁꯦ ꯈꯔ ꯏꯟꯚꯦꯁ ꯇꯧꯋꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯁꯨ ꯃꯈꯣꯏꯁꯨ ꯑꯩꯅ ꯁꯤꯅꯤꯌꯔ ꯑꯥꯔꯇꯤꯁ ꯔꯦꯁꯄꯦꯛ ꯇꯧꯖꯕ ꯑꯗꯣ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏꯒꯤ ꯗꯕꯤꯡꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯈꯣꯠꯂꯤꯕꯁꯦ ꯑꯩꯅꯁꯨ ꯁꯨꯝ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯇꯧꯖꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯗꯕꯤꯡ ꯑꯥꯔꯇꯤꯁꯁꯦ ꯑꯗꯨꯝ ꯊꯤꯅꯕ ꯑꯩꯈꯣꯏ ꯊꯤꯖꯔꯤ ꯑꯗꯣ ꯈ꯭ꯋꯥꯏ ꯅꯥꯇꯩ ꯆꯥꯗꯕꯅ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯏꯁꯥꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯦ ꯑꯗꯒꯤ ꯂꯣꯛꯗꯥꯎꯟ ꯇꯧꯁꯤꯜꯂꯛꯄꯒꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯗꯕꯤꯡ ꯑꯥꯔꯇꯤꯁꯀꯨꯝꯕꯁꯦ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯗꯕ ꯌꯥꯝ ꯂꯩꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯣꯖꯦꯁꯅ ꯑꯌꯥꯝꯕ ꯃꯥꯒꯤ ꯚꯣꯀꯦꯜꯁꯤꯀꯣ ꯃꯤꯃꯤꯛ ꯇꯧꯔꯀꯥꯟꯗ ꯃꯥꯅ ꯑꯌꯥꯝꯕ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯚꯣꯀꯦꯜꯁꯦ ꯃꯥꯅ ꯁꯥꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣꯅꯦ ꯕꯣꯔꯤꯁ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯕ꯭ꯔꯣ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯁꯅꯥꯒꯤ ꯉꯥꯁꯦ ꯋꯥꯔꯤꯗꯤ ꯂꯩꯌꯦꯀꯣ ꯑꯗꯣ ꯋꯥꯔꯤꯁꯦ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦꯀꯣ ꯕꯦꯕꯤ ꯆꯂꯣ ꯑꯣꯀꯦ
ꯀꯩꯅꯣꯅꯦ ꯋꯥꯔꯤꯁꯦ ꯀꯣ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯊꯥꯕꯤꯔꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯗ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯊꯥꯕꯤꯔꯛꯄꯗ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯀꯣ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤꯅꯣꯞꯁꯤꯁꯇꯨꯅ ꯃꯇꯦꯛ ꯑꯣꯏꯅ ꯁꯤꯅꯣꯞꯁꯤꯁꯇꯨꯅ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯑꯗꯣ ꯋꯥꯔꯤꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯞꯄꯛꯀꯅꯤ ꯍꯥꯏꯕꯒꯤ ꯒꯥꯔꯦꯟꯇꯤꯗꯤ ꯄꯤꯕ ꯉꯝꯖꯗꯦ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯃꯦꯁꯟ ꯇꯧꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯒ ꯍꯥꯏꯗꯤ ꯑꯦꯅꯤꯃꯦꯠ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯄ ꯌꯥꯎꯋꯦ ꯑꯗꯨꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒ ꯋꯥꯔꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯌꯦ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯋꯥꯔꯤ ꯂꯩꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ Okay, bro. Born. Okay, thank you for that. 1 million subscriber. The mangi mangjadre. Adi ado mayam nusibirigadi adum koi tungdasu adum oijage ko. Adum kana tawi leptana adum koi adum support tawiyo. Nalinda thongam ko. Kasmai tawbane apang chum jatse wari makha leiri. Wari makha leiri ko. Wari makha se adum hapsarake. Voice kanone ipin auksa broken find tawne voice thandana tawbdi nate akoi ayamba akoi voice ki kanose akoi Rojesh na tawne ko marakta aina dum maramatu dum sambe yawe adagi adai akoi gi inausing khars le akoi vocal dum pamse bokra ko mo su dum punsala kanda dum akoi kana taw hai tare akoi dum sem hai tare ko Okay, YP channel smart bro adum sanaje ayu kanogi koi kano leibane koi YouTube ki WhatsApp group leibane ko adum contact tawbiro adum kesu kaide adum paw adum phone sika bro kanane Zack gaming ko ai nambol degi ni isa nambol degi ni ado hojikti koi aina si lejarisna chuchanpur de lei hojikse no dialogue se ai sinaga di dialogue se kahan taw jadi ko ado kano ai work te yamna ko gi video create tawba adagi story semba ko adagi story semba kanda ko gi kano story boarding tawra kanda story se create tawba asina ayamna ko Rojesh ko no live streaming tawjara ko Rojesh da ayamba dubbing sorry ko gi vocal se ko asuna pam habiyo ko Rojesh am haibane vocal gi kana dialogue simudi aingonda habira no sintodi ko okay stupid youtuber hai how ming the comment tolna ko it's okay ai dum hanjarake ko ai kana da ai channel gi number da so ai WhatsApp number leibane adu dum paw dum phobiro kisu kaite ko nigi but okay good evening bro ꯑꯩꯒꯤ ꯃꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯐꯨꯜ ꯅꯦꯝꯁꯦ ꯑꯇꯣꯝ ꯑꯩ ꯌꯨꯝꯅꯥꯛꯅ ꯑꯇꯣꯝꯅꯦꯕꯀꯣ ꯑꯗꯣ ꯑꯇꯣꯝ ꯁꯥꯟꯇꯤꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣꯀꯣ ꯑꯩ ꯃꯤꯡ ꯍꯣꯏ ꯑꯩ ꯁꯣꯏꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯔꯛꯀꯦꯀꯣ ꯑꯩ ꯑꯗꯨꯝ ꯄꯤꯖꯔꯛꯀꯦ ꯀꯩꯅꯣꯅꯦ ꯑꯗꯨ ꯕ꯭ꯔꯣ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯂꯧꯗ꯭ꯔꯥꯎꯕꯤꯒꯤ ꯋꯥꯔꯤꯁꯦꯀꯣ ꯂꯧꯗ꯭ꯔꯥꯎꯕꯤꯒꯤ ꯋꯥꯔꯤ ꯂꯩꯌꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯑꯩꯈꯣꯏꯒꯤ ꯂꯤꯔꯝꯕꯗ ꯂꯧꯗ꯭ꯔꯥꯎꯕꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯧꯗ꯭ꯔꯥꯎꯕꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏ ꯐꯤꯃꯦꯜꯅꯤ ꯍꯥꯏꯌꯦꯀꯣ ꯅꯨꯄꯤꯅꯤ ꯍꯥꯏꯌꯦ ꯃꯥꯒꯤ ꯍꯥꯏꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯅ ꯋꯥꯡꯕ ꯆꯥꯡꯗꯒꯤ ꯐꯤꯠ ꯀꯩꯅꯣꯒꯨꯝꯕ ꯍꯦꯜꯂꯦ 2-3 ꯍꯦꯜꯂꯦ ꯁꯝꯅ ꯍꯥꯏꯗꯧꯕꯗ ꯑꯩꯈꯣꯏꯒꯤ ꯐꯤꯠ 9-10 ꯍꯥꯏꯠꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯐꯦꯠ ꯃꯥꯜꯂꯦ ꯍꯥꯏ ꯑꯩꯈꯣꯏ ꯌꯣꯡꯒꯤ ꯇꯥꯏꯞꯇ ꯍꯥꯏꯐꯦꯠ ꯇꯧꯋꯦ ꯍꯥꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯨꯐꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏ ꯑꯁꯦꯡꯕꯗꯤ ꯀꯩꯅꯣꯗꯤ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯂꯧꯗ꯭ꯔꯥꯎꯕꯤꯒꯤ ꯋꯥꯔꯤꯁꯨ ꯑꯍꯜ ꯂꯃꯟꯅ ꯂꯤꯔꯝꯕꯗ ꯋꯥꯔꯤ ꯂꯩ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯦꯆꯦꯂꯔ ꯍꯥꯏꯇꯥꯔꯦꯀꯣ ꯕꯦꯆꯦꯂꯔꯁꯤꯡꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯇꯥꯟꯅꯔꯒ ꯐꯥꯏꯌꯦꯅ ꯍꯥꯏꯌꯦ ꯑꯍꯜ ꯂꯃꯟꯒꯤ ꯋꯥꯔꯤꯗꯀꯣ ꯑꯗꯣ ꯑꯗꯨꯒꯤꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯩ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯔꯝꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯁꯤꯗ ꯑꯩꯈꯣꯏ ꯌꯥꯔꯤꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯂꯧꯗ꯭ꯔꯥꯎꯕꯤꯒꯤ ꯋꯥꯔꯤ ꯂꯩ ꯑꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦꯀꯣ ꯑꯩꯁꯦ ꯆꯍꯤꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯋꯦ ꯑꯔꯥꯎꯟ ꯀꯩꯅꯣꯗꯤ ꯌꯧꯗ꯭ꯔꯤ 40ꯗꯤ ꯌꯧꯗ꯭ꯔꯤ ꯑꯩꯁꯦ ꯑꯗꯣ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯅꯛꯁꯤꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯀꯦ ꯍꯣꯏ ꯀꯝꯃꯨꯅꯤꯇꯤꯗ ꯊꯝꯕꯗꯨꯁꯨ ꯑꯗꯨꯝ ꯃꯇꯥꯡ ꯆꯥꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯏꯟꯖꯥꯡ ꯑꯩꯈꯣꯏ ꯏꯟꯖꯥꯡ ꯍꯪꯕꯤꯔꯛꯄꯁꯨ ꯌꯥꯎꯔꯤꯀꯣ ꯏꯟꯖꯥꯡꯁꯦ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯂꯣꯛꯗꯥꯎꯟ ꯂꯩꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯥꯝ ꯐꯪꯗ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯗꯨꯝ ꯉꯁꯤ ꯍꯋꯥꯏ ꯆꯥꯔꯦ ꯉꯁꯤꯗꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯍꯦꯂꯤꯁꯟ ꯃꯌꯥꯡꯂꯝꯕꯝ ꯀꯣ
ꯅꯧ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯑꯌꯥꯝꯕꯅꯗꯤ ꯑꯍꯜ ꯂꯃꯟꯅꯗꯤ ꯑꯗꯨꯝ ꯋꯥꯔꯤꯅꯦ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯏꯕꯨꯕꯣꯛ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯄꯨꯄꯨꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯆꯍꯤ 7-9 ꯁꯨꯔꯦꯀꯣ ꯃꯥ ꯂꯩꯈꯤꯗꯕꯁꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯕꯨꯕꯣꯛꯁꯤꯅ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯣꯒꯣꯗꯁꯨ ꯌꯥꯎꯕꯗꯣ ꯑꯩꯈꯣꯏ ꯔꯣꯖꯦꯁꯁꯨ ꯑꯩꯒꯤ ꯍꯦꯛ ꯏꯆꯟ ꯅꯨꯄꯥꯅꯤꯀꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯈꯣꯝꯖꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯁꯤꯅ ꯋꯥꯔꯤ ꯂꯤꯔꯝꯃꯦ ꯑꯌꯥꯝꯕꯗꯤ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤꯡꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯅ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯌꯥꯝꯅ ꯁ꯭ꯇꯤꯛ ꯇꯧꯔꯒ ꯁꯦꯝꯖꯕꯅꯦ ꯑꯗꯨ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯌꯥꯎꯏ ꯑꯗꯩ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯗ ꯕꯦꯁ ꯇꯧꯕ ꯋꯥꯔꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯎꯏꯀꯣ ꯑꯗꯨꯝ ꯂꯣꯏ ꯃꯤꯛꯁꯑꯞ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯦꯅꯤꯃꯦꯁꯟꯁꯤ ꯆꯥꯟꯅꯅ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤꯃꯦꯁꯟ ꯑꯣꯟꯊꯣꯛꯄꯗꯕꯨ ꯅꯨꯡꯉꯥꯏꯗꯕ ꯃꯑꯣꯡꯗ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯖꯕꯅꯤꯀꯣ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ episode 4 ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯥꯛꯑꯅꯤ episode 4 ꯑꯩꯈꯣꯏ ꯂꯃꯟ ꯈꯨꯝꯕꯒꯤꯀꯣ season 2ꯒꯤ episode 4 ꯂꯥꯛꯑꯅꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯋꯥꯔꯛ ꯇꯧꯖꯔꯤ ꯍꯧꯖꯤꯛꯀꯣ ꯂꯥꯛꯑꯅꯤ ꯑꯗꯣ ꯋꯤꯛ around 5-6 days ꯃꯨꯛꯇꯤ ꯆꯪꯒꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯔꯛꯅꯕ ꯍꯣꯠꯅꯕꯗꯀꯣ ꯑꯣꯀꯦ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯅ ꯑꯗꯨꯝ ꯄꯨꯊꯣꯛꯆꯕꯅꯦ ꯍꯥꯟꯅꯗꯤ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯦꯖꯔ ꯈꯣꯜꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯖꯔ ꯀꯔꯤ CVCDꯗꯣ ꯃꯥꯅ ꯗꯥꯏꯔꯦꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯒ ꯊꯥꯕꯅꯦꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕ ꯈꯛꯇꯪꯗ ꯉꯥꯏꯔꯦ ꯀꯩꯅꯣꯅꯦ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯁꯦ ꯁꯤꯖꯤꯄꯨꯔꯗ ꯂꯩꯔꯤꯁꯦ ꯑꯩ ꯏꯁꯥꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯄ꯭ꯔꯣꯐꯦꯁꯟ ꯍꯥꯏꯇꯥꯔꯦ ꯁꯤꯟꯐꯝꯗꯤ ꯑꯣꯖꯥꯅꯦ ꯑꯩꯁꯦ ꯑꯣꯖꯥ ꯑꯣꯏꯕꯀꯣ ꯑꯗꯨꯗ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯑꯩ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯕꯅꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯩꯅꯗꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯒꯨꯝꯕ ꯀꯂꯦꯛꯁꯟ ꯇꯧꯕ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯏꯁꯥꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯒꯤ ꯑꯇꯣꯞꯄ ꯇꯥꯏꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯁꯨꯝ ꯑꯩ ꯆꯦꯅꯦꯜꯁꯦ ꯁꯨꯝ ꯍꯥꯡꯖꯕꯅꯦ ꯋꯥꯔꯤ ꯃꯈꯥ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯅꯤ ꯇꯉꯥꯏꯐꯗꯅ ꯑꯦꯠꯂꯤꯁ ꯋꯤꯛ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯋꯤꯛ ꯑꯃꯗꯀꯣ ꯌꯥꯝꯗ꯭ꯔꯕꯗ ꯚꯤꯗꯤꯑꯣ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯑꯦꯛꯁꯄꯦꯛ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦꯀꯣ ꯕ꯭ꯔꯣ ꯀꯩꯅꯣꯅꯦ ꯁꯣꯐꯋꯦꯌꯔꯁꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯁꯣꯐꯋꯦꯌꯔꯁꯦ ꯁꯤꯃꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇ꯭ꯔꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤꯗ ꯑꯩꯈꯣꯏꯒꯤ ꯖꯤꯝ ꯃꯌꯥꯝ ꯁꯨꯝ ꯈꯪꯒꯅꯤꯀꯣ ꯖꯤꯝꯗꯣ ꯐ꯭ꯔꯤ ꯑꯣꯏꯕꯅꯦ ꯑꯌꯥꯝꯕ ꯖꯤꯝꯗ ꯗꯤꯄꯦꯟ ꯇꯧꯋꯦ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯁꯤꯅꯔꯤ ꯌꯦꯛꯄ ꯈꯣꯠꯄꯀꯣ ꯑꯗꯩ ꯐꯣꯇꯣꯁꯣꯞꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯌꯦ ꯖꯤꯝ ꯁꯤꯖꯤꯟꯅꯔꯦ ꯑꯗꯩ ꯐꯣꯇꯣꯁꯣꯞ ꯁꯤꯖꯤꯟꯅꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯦꯔꯦꯛꯇꯔꯒꯤ ꯁꯦꯝꯕꯒꯤꯁꯤꯗꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯚꯦꯛꯇꯔ ꯕꯦꯁ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯏꯂꯤꯁꯇ꯭ꯔꯦꯇꯔ ꯀꯣ ꯏꯂꯤꯁꯇ꯭ꯔꯦꯇꯔꯁꯦ ꯌꯥꯝ ꯆꯪꯕꯅ ꯃꯔꯛꯇ ꯑꯩꯈꯣꯏ ꯀꯩꯅꯣꯁꯨ ꯁꯤꯖꯤꯟꯅꯩꯌꯦ ꯑꯩꯈꯣꯏꯒꯤ ꯃꯣꯍꯣꯗꯨꯁꯨ ꯁꯤꯖꯤꯟꯅꯩꯌꯦꯀꯣ ꯃꯣꯍꯣꯅꯦ ꯑꯗꯩ ꯏꯂꯤꯁꯇ꯭ꯔꯦꯇꯔ ꯁꯤꯖꯤꯟꯅꯩꯌꯦ ꯑꯗꯩ ꯈꯤꯇꯪ ꯃꯨꯚꯃꯦꯟ ꯀꯣꯝꯄ꯭ꯂꯦꯛꯁ ꯑꯣꯏꯔꯛꯄꯅ ꯑꯗꯨꯝ ꯇꯨꯟ ꯕꯨꯝꯀꯥꯁꯦ ꯃꯔꯛꯇ ꯁꯨꯝ ꯁꯤꯖꯤꯟꯅꯩ ꯑꯗꯨꯅ ꯁꯣꯐꯋꯦꯌꯔꯁꯦ ꯁꯤꯝꯇꯪꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯥꯐꯇꯔ ꯏꯐꯦꯛꯁ ꯑꯦꯗꯣꯕꯤ ꯑꯥꯐꯇꯔ ꯏꯐꯦꯛꯁꯁꯨ ꯍꯦꯚꯤꯅꯦ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯩꯁꯦꯀꯣ ꯑꯌꯥꯝꯕꯗꯤ ꯑꯦꯗꯣꯕꯤ ꯑꯥꯐꯇꯔ ꯏꯐꯦꯛꯁꯇꯨꯅ ꯃꯥꯅ ꯑꯣꯏꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯃ ꯂꯩꯔꯦ ꯃꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤꯀꯣ ꯃꯨꯛꯕꯥꯡ ꯀꯤꯠꯁ ꯆꯦꯅꯦꯜ ꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯣꯝꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯦꯅꯤꯃꯦꯁꯟꯁꯤꯗꯤ ꯇꯥꯏꯝ ꯀꯟꯖꯨꯃꯤꯡꯅꯤ ꯃꯇꯝ ꯊꯥꯗꯔꯤꯉꯩ ꯐꯖꯕ ꯍꯦꯟꯕꯅꯤ ꯃꯇꯝꯁꯤꯅ ꯍꯦꯛ ꯁꯥꯡꯉꯤꯉꯩꯗꯤ ꯑꯗꯨꯝ ꯐꯖꯗꯣꯏꯅꯤ ꯑꯦꯅꯤꯃꯦꯁꯟꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏꯅ ꯁꯨꯖꯔꯤꯁꯦ ꯔꯣꯖꯦꯁꯀ ꯑꯩ ꯈꯛꯇꯅꯦ ꯑꯌꯥꯝꯕ ꯍꯦꯚꯤ ꯋꯥꯔꯛꯁꯦ ꯃꯥꯅ ꯇꯧꯋꯦ ꯔꯣꯖꯦꯁꯅ ꯇꯧꯋꯦ ꯑꯩꯗꯤ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯅꯨꯡ ꯆꯠꯄꯅꯤꯅ ꯅꯍꯥꯟꯋꯥꯏ ꯃꯔꯛꯇ ꯉꯝꯗꯕꯀꯣ ꯑꯗꯨ ꯃꯥꯅꯁꯨ ꯌꯥꯝ ꯍꯦꯚꯤ ꯋꯥꯔꯛ ꯇꯧꯕꯅꯦꯕ ꯑꯗꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯈꯤꯇꯪ ꯑꯩꯅ ꯁꯦꯡꯗꯣꯛꯆꯅꯤꯡꯕ ꯃꯐꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯚꯨꯃꯦꯟꯖꯣꯔꯒꯤꯀꯣ ꯑꯩꯈꯣꯏ ꯁꯣꯔꯤ ꯑꯣꯖꯥ ꯚꯨꯄꯦꯟꯖꯣꯏ ꯀꯣꯟꯁꯪꯒꯤ ꯃꯥꯒꯤ ꯀꯕꯨꯏ ꯀꯋꯏꯕꯁꯦ ꯁꯤꯗꯤ ꯑꯦꯄꯤꯛꯅꯦ ꯃꯥꯗꯤ ꯀꯕꯨꯏ ꯀꯋꯏꯁꯤꯗꯤꯀꯣ ꯑꯦꯄꯤꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯦꯅꯤꯃꯦꯁꯟ ꯍꯤꯁꯇ꯭ꯔꯤꯗ ꯌꯦꯡꯉꯨꯔꯒꯗꯤ ꯋꯥꯟ ꯑꯣꯐ ꯗ ꯕꯦꯁ ꯑꯣꯐ ꯗ ꯕꯦꯁꯅ ꯑꯩꯅ ꯍꯥꯏꯖꯒꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯣꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕ ꯋꯥꯔꯛ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯈꯨꯠ ꯌꯥꯝ ꯆꯪꯕ ꯑꯗꯒꯤ ꯄꯨꯔꯥ ꯍꯥꯏꯂꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯐꯤꯂꯝ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤꯃꯦꯁꯟ ꯐꯤꯂꯝꯅꯦ ꯑꯗꯣ ꯃꯥꯒꯤ ꯁꯦꯝꯈꯤꯕꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯑꯩꯅꯁꯨ ꯁꯨꯝ ꯄꯥꯎ ꯗꯥꯏꯔꯦꯛꯄꯨꯗꯤ ꯎꯅꯖꯗ꯭ꯔꯤ ꯑꯣꯖꯥꯗꯨꯒꯀꯣ ꯁꯨꯝ ꯈꯪꯖꯕꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯃꯁꯤꯡꯁꯨ ꯑꯗꯨꯝ ꯌꯥꯝꯅꯃꯛ ꯆꯪꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯃꯤ ꯈꯔꯗꯤ ꯆꯪꯈꯤ ꯑꯗꯨꯒ ꯇꯥꯏꯝ ꯐ꯭ꯔꯦꯝꯗꯨꯁꯨ ꯆꯍꯤ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯏꯌꯔꯁꯇ ꯆꯍꯤꯔꯣꯝꯗ ꯆꯪꯈꯤꯕꯅꯤꯅ ꯆꯍꯤꯔꯣꯝꯗ ꯆꯪꯈꯤꯕꯅꯤ ꯍꯥꯏꯖ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯦꯄꯤꯛ ꯋꯥꯛꯅꯤ ꯌꯥꯝꯅ ꯑꯩꯅꯁꯨ ꯌꯥꯝꯅ ꯍꯥꯏꯂꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯕ ꯊꯕꯛꯅꯤꯀꯣ ꯑꯗꯣ ꯁꯝꯇꯥꯏꯝ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯃꯆꯥ ꯑꯃꯈꯛꯅꯦ ꯑꯩꯈꯣꯏ ꯐꯟꯗꯤꯡ ꯂꯩꯕ ꯅꯠꯇꯦ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯌꯦꯡꯕꯤꯕꯀꯣ ꯑꯗꯒꯤ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯁꯄꯣꯟꯁꯔ ꯃꯆꯥ ꯃꯆꯥ ꯑꯗꯨꯝ ꯂꯥꯛꯑꯦꯀꯣ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯔꯦꯚꯤꯅ꯭ꯌू ꯃꯆꯥ ꯑꯃ ꯑꯗꯨꯝ ꯂꯥꯛꯑꯦꯀꯣ ꯁꯤ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯔꯛ ꯇꯧꯖꯕꯅꯦ ꯑꯗꯩ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯁꯦ ꯃꯤꯅꯤꯠ 10ꯃꯨꯛ ꯁꯥꯡꯕ ꯑꯦꯅꯤꯃꯦꯁꯟꯁꯤ ꯑꯃ ꯋꯤꯛ ꯑꯃꯗ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯕꯅꯤꯅ
ꯑꯗꯨꯁꯨ ꯃꯤꯅꯤ ꯈꯛꯇꯅꯦ ꯑꯩꯈꯣꯏꯅ ꯁꯨꯖꯔꯤꯁꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯋꯥꯔꯛ ꯂꯩꯔꯒꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯒ꯭ꯔꯥꯐꯤꯛꯄꯨ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯁꯤꯅꯔꯤꯕꯨ ꯌꯦꯛꯀꯗ꯭ꯔꯥ ꯀꯦꯔꯦꯛꯇꯔꯕꯨ ꯁꯦꯝꯒꯗ꯭ꯔꯥ ꯑꯦꯅꯤꯃꯦꯠꯕꯨ ꯇꯧꯒꯗ꯭ꯔꯥ एडिटिंग भी तौगद्रादी थागदा है काजे कोई अचो कोक चिक पम होती ओइजबा अदुना अखोइना एनिमेशन जे यामना हाई क्वालिटी ददी पुथोकपदी अखोइ ngamjodabane ado kai makhurisu time de pibiragadi wari manda se अखोइ डिटेल दा याम कुपथना एनिमेशन तौजरगदी अखोइ mayamna yengbiriba week amadi yengbiriba video se in terms of 6-7 months su lakpa ya dadi podu yam phajagani adu madumukti mayamna ngaibi habidi yaroi dobunina कोई हप्ता अमी मनुंग सिदा मिनट 10 अमी साबे एनिमेशन से कोई पुथुना होना बोदा कोई मसमदा क्वालिटी दा कंप्रोमाइज तौबो तुम यावरे सिंतनी मयामना ngakpi gani na aina ai hajari wakana ne koigi yot men se asmai tawbane akoigi angang koigi kano hatare koi inau feto se ko ma se haji se masa je kitang ma nungai tabu khar leiba aduna tawbane do koi equipment khar upgrade tawge my costume nung koi khar upgrade tawgi ke ko ko sukurai khar upgrade tawga na koi yot men su makha adum chadajarakke chadajarakke koi kanane ro kanane laman kumbigi episode se ko kanane episode se hojiki season 2 se around some ane khamda 5 episode ko model lo do male 5-6 sang about the 6 episode ko masmai la ka do male ko adu atai si lo bakanda akoi adum kana to jarake atai sin habjarake okay thama channel smai to ne aji employee hagadi thoina magi employee oina de koi hire to jadre ko akoi Rojesh ka agi sinaba Rojesh ka ai ga khadane hoje koina work to jari se ka ando thabakti yam heavy ne koi sujari heavy ne adum all time se phammiba jaga se adum phammaga lai ta tong yam mi ne chang kana koi je kai wala se phamma mai u ne yam tum da agi hoi ai thabak chalo kan da halaga ngaga hagol bwane ko koi Rojesh hoji magi jaga chang ma su phammaga ma phamma सा अखोगी थबक से सिटिंग जॉब हाइता को फम को okay okay move on kids okay thank you very much for your appreciation okay hoy voice so koy adum to habna hona jarake ado yam nuai ko mayam ga sumana ngak ding interact tawjabse ko do maram mo ai live stream sing adum tawjarake mayam gi pam pam da ba matam phongdo pio adum maram mo so kana sum communicate tawrakanda akogi channel se adum improve tawna ba koy mayam punna hona minase haraga ai ngasi gi di a live streaming say matang installation jarage and thank you very much for your cooperation aduga ai subscribers in the arobona aina ka amutanga korumjari purpose for the left na yengbio araga si haga me am matang installation jarage thank you